Hi ma'am gidamagta ngasidi nungaiba video amakak pudun laksari ado yamna nungaiba haidi nahasing nupa masasing na hena pamnagadaba video oidune ko ngasigi side aina hojik laijariba mfamse TK Fashion haina mingthonba dukan anauba amakak ai mayamda adum utjarakena semjarpa video ni ado lairiba फिरोन सिंगी प्राइसिंग जो लोन खालके हयेंग नुमित डेट फेब्रुआरी की 20 सिदा संगागदब दुकान होइदोइने मैम की अपाम अपाम समर की यामना लिटपद नुंगाइगदब सेकदब नुंगाइगदब लोइना लेरे ममलसो अदुम होंगी अदो मैमनसो अदुम खंगनजरके अदो मफमसु यामना लाइबा मफम हाइतारे आई खितंग मममनिना अदुम हाइजरगे मफम से खबम नमखाई की अखोगी मार्जिंग पोलो स्टेच्यू काफम की गेट अचौब साबदो खबम नमखाई की अदुदगी थौजिलगा दुकान मरी मंगा खक चटलगा राइट साइड ता दुम लैरबनेबको अदो TK Fashion हाइना अदुम बैनर फाउबा हौजिक थेटपा नंगद्री हयेंग संगागदबनिना अदुम मयाम पुना लागा खनबगी तंजादो लौमिनसे अदो हुजिकती प्राइसिंग से अदुगा लेरिबा ड्रेसिंग सु सी लै हबदा हाइबतंग उच्चरके पुंजाई चाइरेबनेको हयेंग संगादोइनिना लैबदी लोइना लैरि लोइना लौथोक्तबिदा अंगमबा खरा अदुम थेजिलगा लैरे अदुम येंहलागे प्राइसिंग से को हापेन आमलेस के काजू मैम लैरे तो काइबदो मंद्रे थेंगे असिगी खरा कनो अदुम उलागे टी-शर्ट अदुम क्या दगे अदुम थादोकपा हौदिनो यावसंगी ओइना को सिगी एदिगी सिगी टी-शर्ट से मी अदुम 400 450 अदुम योनाबने आइगी कनो दे हानबा संगाबगी अदिगी प्लस यावसंगी ऑफर ओइना सिना 350 अदुगा माइ मचु जे सिदी व्हाइट का ब्लैक का दही है लेत्रे व्हाइट का ब्लैक को यावरपा मचु तो अदुगा लैबदी उजि करा फाउ लैद्रिबनिना को फ्रेश गाता ओइदिने को अदुगा सिजना 500 सुमाइनगा योनाबने मिना अदो आई स्टोर की अहानबगी ओइना यावसंगी ऑफर का ओइना सिना 400 मागी मचुदी सि लैरे मचु अदुम खरा लैरे को ग्रीन लैरे डार्क ब्लू लैरे सी कई ग्रीन है नो सिम लैरे ओलिव ग्रीन लैरे अदुसु ग्रीन होइदिने ग्रीन अवाइ चाइरे ग्रीन यामाइना अदुम मथंग अदुम तेंतक नको सी लै हबदो अदुम उच्चर उद्लसिबको सिगी एसेंशियल जुजु सिगी अदुम प्राइस मानारे सिजु 500 का रिव्यू नबनी अदु सी अहानबा कनो हांबगी ओइना 400 सी अतोपा लेंबी आई ज्ञान ताबरे अदुगा हांबगी को अदुम सी लै हबदो सिसु अदुम कनो अतने माय फेब्रिक से कतन नाइक्रा अदुगा ओइ मसी मथक खैसिना खरा कनो ओइ बने सिजु कतन होजिकि कतन नाइक्रा आदि बने सिजु तो माइना प्राइस तो माइना लेगिनी आई हयेंग स्टोर न लाक्सन बिरो नौबगी खैगी नुपा अहान बकोइबगी मिहुंगा चे चिंग खंगदे इता तावइदा तौबदो अदुइ टाइता लैरे मको सिगी पोलो शासिना केनोगी क्रोकोडाइल के लेकोस आइदि क्रोकोडाइल येकपदुदा अदुगा सि पोलो शर्ट तो लैरे माइगी केनोजी तोंगा बै वानी ब्रांड तोंगा बै वानी पोलो शर्ट अदु सी टी-शर्ट जो नॉर्मल टी-शर्ट जो लैरे को अदुगा कलर यावबी सी होंगमगनी आइना सुम खनबदा को सिसिजु आयेंग केनोगी ओना यावसंगी अदि केनोगी ऑफर ओइना सिना 450 ओइदेबा माइन थादोगे बको तो समदा सी लैरिबा सिंजे अदुम जींस से स्टार्टिंग क्या दगी अदुम हौरा दो स्टार्टिंग जे सिगी जींस सिगी बेगी जींस से सिना 600 की ओदेबा 600 होंगे को अदुम हेन अदुम योनाबने अदो आई हान स्टोर संगाबगी प्लस ऑप्शन की को सिना 600 अदुगा असिजु जरानी सिना 700 ने दो 650 बो अदुम पिथोगे ऑफर दो को अदुगा सिना लिबास की ने सिगे लेको सिना
mi yonbagidi ꯄꯤꯁꯇꯤ ꯂꯣꯏꯅ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯤꯀꯣ ꯑꯗꯨꯒ ꯃꯆꯨꯁꯦ ꯁꯤ ꯂꯩ ꯍꯥꯏꯕꯒꯤ ꯉꯁꯤ ꯎꯠꯊꯣꯛꯆꯕꯒꯤ ꯋꯥꯅꯦꯕꯀꯣ yonbagidi chanipan yankai chamapan adum yonabane ado ai ahanbagi wana sanghabagi plus yaksani offer wana sina 750 ado yi sigi sina parallel jeans machuna siju kenogini libaski si kay hado na se faded wedara black am lere siju faded ta kra sina naru bra sidi faded si jeans sina kay kala ay tare ꯑꯗꯨꯗꯤ ꯀ꯭ꯔꯤꯝ ꯍꯥꯏꯇꯥꯔꯦꯅꯦ ꯕ꯭ꯔꯥꯎꯟ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯃꯤ ꯇꯥꯗꯦ ꯁꯤꯁꯨ ꯑꯗꯨꯝ ꯄ꯭ꯔꯥꯏꯁ ꯃꯥꯟꯅꯅ ꯊꯥꯗꯣꯛꯑꯅꯤ ꯁꯤꯁꯨ 800 850 900 ꯑꯗꯣ ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯁꯤꯁꯨ 750 ꯑꯗꯨꯒ ꯁꯤꯁꯤꯅ ꯔꯤꯒꯨꯂꯔ ꯐꯤꯠ ꯑꯣꯏꯗꯣꯏꯕ ꯁꯤꯁꯨ ꯑꯗꯨꯝ 750 50ꯗ ꯑꯗꯨꯝ ꯂꯧꯁꯟꯕꯤꯔꯣ ꯁꯤꯅ ꯖꯦꯛ ꯑꯦꯟ ꯖꯣꯟꯁꯀꯤ ꯍꯌꯦꯡꯗꯤ ꯄꯣꯠꯁꯦ ꯈꯤꯇꯪ ꯐꯨꯜ ꯑꯣꯏꯗꯣꯏꯅꯦ ꯁꯤ ꯃꯌꯥꯏꯁꯤꯗ ꯀꯩꯅꯣ ꯂꯥꯛꯑꯅꯤ ꯐꯤꯌꯥꯡꯈꯣꯛ ꯃꯆꯥ ꯑꯃ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯄꯨꯂꯞ ꯄꯤꯛ ꯊꯟꯅ ꯃꯊꯛꯀꯤꯁꯦ ꯂꯣꯏꯅ ꯍꯌꯦꯡꯗꯤ ꯍꯥꯞꯄꯝꯃꯗꯣꯏꯅꯦ ꯁꯤ ꯂꯩ ꯍꯥꯏꯕꯗꯣ ꯉꯁꯤꯗꯣ ꯎꯠꯊꯣꯛꯄꯗꯣ ꯌꯥꯝ ꯊꯦꯠꯄꯗꯣ ꯉꯝꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯂꯩꯔꯦ ꯑꯅꯝꯕ ꯅꯨꯄꯥꯒꯤꯗꯤ ꯂꯣꯏ A to Z ꯈꯣꯡꯒꯥꯎ ꯅꯥꯎꯗꯒꯤ ꯍꯧꯔꯒ ꯀꯣ ꯈꯣꯡꯒꯥꯎ ꯅꯥꯎꯗꯒꯤ ꯁ꯭ꯋꯥꯏ ꯂꯩꯔꯦ ꯂꯣꯏꯅ ꯊꯦꯠꯇ꯭ꯔꯤꯕꯅꯤ ꯁꯤ ꯂꯧꯊꯣꯛꯈꯤꯕꯒꯤ ꯄꯤꯀꯦꯠ ꯀꯩꯀꯥꯁꯤ ꯁꯤꯗ ꯂꯣꯏ ꯂꯩꯔꯦ ꯀꯦꯜꯚꯤꯟ ꯀ꯭ꯂꯦꯟꯒꯤ ꯁꯤ ꯂꯣꯏ ꯂꯩꯔꯦ ꯑꯗꯣ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯂꯣꯏꯅ ꯑꯥꯝꯂꯦꯁꯇꯒꯤ ꯀꯩꯗꯒꯤ ꯀꯩꯅꯣꯁꯤ 3 ꯄꯦꯛꯀꯤꯁꯨ ꯂꯩꯀꯣ ꯁꯤꯁꯦ ꯑꯗꯨꯝ 300 ꯌꯣꯜꯂꯝꯃꯦ ꯑꯩꯗꯤ ꯌꯥꯎꯁꯪꯕꯣꯒꯤ ꯑꯣꯐꯔ ꯑꯣꯏꯅ 270ꯗ ꯄꯦꯛ ꯑꯣꯐ 3ꯅꯤꯀꯣ ꯌꯥꯔꯦ ꯑꯗꯨꯒ ꯖꯤꯟꯁꯇꯤ ꯑꯗꯨꯝ ꯑꯥꯝꯂꯦꯁ ꯀꯗꯥꯏ ꯑꯥꯝꯂꯦꯁ ꯂꯩꯈꯤꯗꯥꯏ ꯑꯥꯝꯂꯦꯁ ꯂꯩꯒꯤ ꯊꯦꯠꯈꯤꯗ꯭ꯔꯤꯕꯣ ꯑꯗꯨꯝ ꯄꯤꯁ ꯑꯗꯨꯝ ꯂꯩꯔꯦꯕꯀꯣ ꯑꯗꯨꯝ ꯃꯈꯜ ꯂꯣꯏ ꯂꯩꯔꯦꯀꯣ ꯁꯤ ꯃꯅꯨꯡꯗ ꯈꯔ ꯂꯩꯔꯤ ꯀꯥꯏꯗ ꯁꯤꯅ 200 ꯂꯧꯕꯤꯌꯣ ꯌꯥꯏ ꯁꯤꯒꯤ ꯃꯥꯏ ꯄ꯭ꯔꯤꯟ ꯀꯥꯁꯦ ꯇꯠꯀꯗꯕ ꯄ꯭ꯔꯤꯟ ꯅꯠꯇꯦ ꯂꯧꯊꯣꯛꯄꯤꯗꯣ ꯖꯤꯟꯁꯇꯤ ꯑꯗꯨꯝ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ 350 ꯑꯣꯏꯔꯦ ꯈ꯭ꯋꯥꯏ ꯇꯥꯡꯕꯗꯀꯣ ꯑꯗꯨꯗꯩ ꯇꯥꯡꯕ ꯂꯩꯇ꯭ꯔꯦꯕꯀꯣ ꯑꯗꯨ ꯂꯣꯏꯅ ꯍꯥꯞꯄꯛꯈꯤꯗꯣꯏꯅꯤ ꯁꯤꯗꯁꯨ ꯂꯣꯏ ꯂꯩꯔꯦ ꯑꯗꯨꯒ ꯌꯨꯝꯗꯁꯨ ꯂꯩꯔꯤ ꯒꯥꯔꯤꯗꯁꯨ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯤ ꯂꯧꯊꯣꯛꯇꯕꯒꯤ ꯑꯗꯨꯒ ꯁꯤꯅ ꯀꯣꯇꯟ ꯄꯦꯟ ꯆꯤꯅꯣꯁ ꯄꯦꯟ ꯍꯥꯏꯕ ꯑꯗꯨꯗꯨꯅꯦ ꯁꯤꯁꯤꯅ ꯑꯣꯐꯔ ꯄ꯭ꯔꯥꯏꯁꯇ 550 ꯍꯣꯡꯉꯤ 550 ꯀꯣ ꯑꯗꯨꯝ ꯄꯥꯏꯔꯒ ꯑꯗꯨꯝ ꯌꯦꯡꯕꯤꯔꯒ ꯑꯗꯨꯝ ꯍꯥꯞꯄꯦꯟꯁꯤꯅ ꯀꯌꯥ ꯊꯥꯗꯣꯏꯅꯣ ꯍꯥꯞꯄꯦꯟꯁꯦ ꯑꯝꯇꯪ ꯍꯥꯎ ꯍꯥꯞꯄꯦꯟꯗꯣ 350ꯗꯤ ꯊꯥꯒꯗꯕꯅꯦ ꯌꯥꯎꯁꯪꯕꯣꯒꯤ 300ꯗ ꯂꯧꯕꯤꯌꯨ ꯐꯪꯉꯔꯣꯏ ꯑꯗꯨ ꯍꯦꯟꯅ ꯁꯥꯒꯅꯤ ꯉꯁꯥꯏ ꯂꯦꯀꯣꯁꯀꯤ ꯐꯤ ꯄꯥꯔꯒ ꯍꯌꯦꯡ ꯑꯗꯨꯝ ꯂꯥꯛꯑ ꯌꯦꯡꯕꯤꯌꯣ ꯑꯇꯣꯞꯄꯗꯤ ꯐꯪꯉꯔꯣꯏꯕ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯤꯗꯀꯣ ꯑꯩꯁꯦ ꯑꯍꯥꯟꯕ ꯍꯥꯡꯕꯒꯤꯅꯦ ꯀꯩꯅꯣ ꯑꯗꯨꯝ ꯄꯤꯊꯣꯛꯀꯦꯕꯀꯣ ꯃꯌꯥꯝ ꯍꯌꯦꯡ ꯃꯌꯥꯝ ꯑꯀꯨꯞꯄꯗꯤ ꯍꯌꯦꯡ ꯁ꯭ꯇꯣꯔꯗ ꯂꯥꯛꯑꯒ ꯁ꯭ꯇꯣꯔ ꯚꯤꯖꯤꯠ ꯇꯧꯔꯒ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯄꯣꯠꯁꯦ ꯁꯤ ꯂꯣꯏꯅ ꯐꯪꯉꯦ ꯑꯗꯣ ꯄ꯭ꯔꯥꯏꯁꯁꯨ ꯁꯤ ꯌꯥꯏ ꯈꯣꯠꯂꯦ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯍꯌꯦꯡꯗꯤ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯅꯤ ꯑꯗꯨꯅ ꯂꯣꯀꯦꯁꯟꯁꯦ ꯑꯝꯇꯪꯒ ꯍꯥꯏꯖꯔꯝꯒꯦ ꯚꯤꯗꯤꯑꯣ ꯑꯣꯏꯅꯗꯤ ꯃꯝꯈ꯭ꯔꯕꯅꯤꯅ ꯍꯥꯞꯆꯔꯔꯣꯏꯒꯦ ꯈꯕꯔ ꯂꯝꯈꯥꯏ ꯒꯦꯠ ꯑꯆꯧꯕꯗꯣ ꯑꯗꯨꯗꯒꯤ ꯃꯥꯔꯖꯤꯡ ꯄꯣꯂꯣ ꯆꯪꯈꯤꯕ ꯂꯝꯕꯤꯗꯣ ꯑꯗꯨꯗ ꯆꯪꯉꯒ ꯗꯨꯀꯥꯟ 4-5 ꯈꯛ ꯆꯠꯂꯒ ꯂꯩꯔꯦ ꯑꯣꯄꯣꯖꯤꯠꯇ ꯑꯗꯨꯝ ꯐ꯭ꯂꯦꯛꯁ ꯄ꯭ꯔꯤꯟꯇꯤꯡ ꯀꯩꯀꯥ ꯇꯧꯕꯒꯤ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯗꯨꯝ ꯏꯉꯥꯟ ꯉꯥꯟꯅ ꯑꯗꯨꯝ ꯎꯔꯅꯤ TK ꯐꯦꯁꯟ ꯍꯥꯏꯅ ꯑꯗꯨꯝ ꯀꯣ ꯑꯗꯣ ꯑꯩ ꯂꯣꯒꯣꯗꯨꯁꯨ ꯑꯗ ꯍꯥꯞꯆꯔꯝꯒꯦ ꯑꯗꯣ ꯁꯤꯒꯤ ꯂꯣꯒꯣꯁꯤꯃꯛꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯦꯟꯅ ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯅꯧꯅ ꯍꯥꯡꯉꯤꯕꯅꯤꯅ ꯍꯌꯦꯡ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯗꯨꯝ ꯂꯣꯏꯅ ꯁꯪꯒꯥꯗꯧꯔꯕꯅꯤna ꯑꯩ ꯏꯟꯁꯇꯥ ꯄꯦꯖꯁꯨ ꯅꯥꯀꯟꯗ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯒ ꯐꯦꯁꯕꯨꯛꯁꯨ ꯅꯥꯀꯟꯗ ꯍꯥꯞꯆꯔꯒꯦ ꯁꯤꯗ ꯐꯣꯂꯣ ꯇꯧꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯍꯌꯦꯡ ꯐꯣꯂꯣ ꯇꯧꯕꯒꯤ ꯒꯤꯐ ꯑꯣꯏꯁꯨ ꯑꯃꯨꯛꯀ ꯁꯤꯟꯖꯔꯛꯈꯤꯅꯤ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯁꯨ ꯑꯃꯨꯛ ꯃꯌꯥꯝ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯌꯦꯡ ꯗꯦꯠ 20 ꯐꯦꯕ꯭ꯔꯨꯋꯥꯔꯤ 20 ꯀꯥꯎꯕꯤꯔꯒꯅꯨ ꯂꯦꯡꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯁ꯭ꯇꯣꯔꯁꯤ ꯚꯤꯖꯤꯠ ꯇꯧꯕꯤꯔꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯌꯥꯔꯅꯤꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯇꯦꯟꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ